Mitop Khandoktana NRC chtnadana census taunaba honaribasi khudakta lepkadabani AMSU. Mitop Khandoktana NRC chtnadana census thinaba amadi delimitation taunaba honaraklibasi khudakta leptrabadi chawkri khak mihoriba luchingbasing miyamda akanba ihau thengnanaba sem sabiro haina All Manipur Student Union AMSU gi maikaidagi section warol thamlakli. AMSU na lepa laitana realize to save the indigenous people of Manipur haiba hiramda chatharakliba nifu tarurak suba Mitop thokpa thabum thoramgi academic campaign gi saruk ama oina ngasisu Yumnam Huidrom Higher Secondary School amadi Uchiwa High School da chathakhiba laingakta Mitop Khandoknaba akanba wafam taksilladuna AMSU gi President Lukram Malangmana wafam kaya thamlakli. Campaign aduda AMSU gi President Lukram Malangmana hai ada Manipur asi tenkraba tungdagi ikhang khanghodana ngasi phawba mitop miyan cha kaya Manipur da changsillaktuna leiriba yellow furup ki missing amadi majority ni haiba mitai furup asidagi hengalakbagi tangkak ama laklabani kiningai oiraba tanpham asida laingak sukli pairiba sing asina lamdam asigi khanba tawduna Delhi dagi hairakba khaktamak tawduna leiragadi miyam amasung laingak loisingi leinariba mari asida akaiba lakani Mitop Khandoksi haiba asida karigumba amata yananingai leite masigi thabak asi tasengna hairabadi lengakna hanna masana khangna tawpham thokpani adubu khangna miyamni ihau changsilakba ngaiduna leiribasi laibak thibani AMSU na lisang sitna matam kuinagi mamangdi hauna Mitop ki mikuttagi Manipur asi kannabu honaduna lakli ngasisu hanba leitana leibak asidagi leibak asigi damag lepli masina miyamgi aningba apamba khangdana leibani haina lowi Mapi mapa oiribasingna apamba khangna thabak tawgadabani akanba ihau changsinde haiduna tasin usinnadana leithokpa yaroi mahiroi khunai amadi leibak miyamnasu iramdam asibu kannanaba honabada punna amata oina lepnaba sem saduna leisi haiki.